ngasi lakchari si K1 Institute of Aviation khoi Khangabok New Bazaar da yam nong hangdok institute am hai tare khoi airlines ka mari lena ba air hostess kumba cabin crew adagi ground staff airport ki thabak sing sang na ba entrance thaba ya ba gi hai tare do institute am khoi hangdok sa win hoge ba January gi tang 10 dagi ado khoi gi marak tu da yawa students sing do da tamba ado moi gi marak tagi angang ore ngi football jam pamjaba adana football player ana mana angang ore ngi football sana pa player na tanen se khoi punna la minari sing se ado moi na hai badagi K1 aviation gi mingda football se ko tournament ji yawa khoi tournament tori mo pham sina khoi Galli FC na silaga khoi Khangabok lamlong bazar se tang kakalaga leiba muslim gi mang leiba jaga se sida pangthokpani ado haribo football se yawa kan se da khoi ngarang je final match hai tare sanai haribo final match da K1 aviation na khoi winner oiba do adudagi phangakpa winner oibagi paisa khara do khoi inau Govind gi ma gi hogiba January gi tang 13 da maina thawdo mu thokhiba do mari lena na khoi laiba player mayam se ga punna khoi mateng pangwa se na inau Govind ya wa da kitang phangjal pa paisa khara do saruk ya si mangon da kitang mateng pang se na khoi mai laksa aduga khoi makha tana su haijaba tare atop leiberiba mayam su Govind gi awab sida adagi Govind gi tawudoriba thabak tharom sinda su mateng oinanaba tei leiberiba chalase sim tongan ba organization club leiberiba mayam su khoi mateng pangbi haduna khoi united da su thamjare